National Education Policy 2020 asi leba asi yoina chatnaba hokrabasu Manipur da chatnaba haudana lairiba sana seda sigi mahima sing tambagi lambida apan boygani athuba madamda policy asi chatnaba haunanaba mari lenaba singna yengsinbiu haina All Manipur Recognized Private Schools Welfare Association ki President Laishram Joy na taksilakli Wafam asi All Manipur Recognized Private Schools Welfare Association Imphal Manipur na senduna kunithoi shuba Private School Day 2025 ki thauramda phongdokhibani Imphal gi All Lambulan Road ta leiba Hotel Emoles ta pangthokhiba thauram aduda joina makha taraduna chahi asigi oina Private School Day gi thauram asi Role of Private School in Successful Implementation of NEP 2020 haiba theme da pangthokpani Leiba asigi mairoi singi damakta yamna kanagadawriba policy asi state asida mapung fana chatnaba ngamdri masina maram oiduna leibak pumbagi mahimasing tambagi lamda honglakliba asida state asi yauba ngamdana leire state asigi tungi yumbi oigadawriba mairoi singi damak association asina mari lenaba authority da taksinduna lakli Chahi asidasu National Education Policy 2020 asibu mapung fana implement tauduna chatnaba hauhannabagidamak makhata na taksinkhiyani haina phongdokhi Thoramadu DM University ki VC oramba Professor Nongaitem Raj Mohan Kosem gi Secretary Khundrakpam Ashikumar Bosem gi Secretary S Jitelal Sharma All Manipur Recognized Private Schools Welfare Association ki Advisor Namoizam Tombayang na tuan-tuanba Private Schools singi oza sing amadi miyoi kyana sarukyakhi Thauramadu mari lainana ahanba M Zemina Laima Memorial The Best Teacher Award 2025 Lamsang da Laiba Rising and Brightening RB Academy ki Assistant Teacher Gyangray Liu Gangmaida Kusinaki Award asida seloina lupa lising tara citation amadi shawl amamam yauri India Pumbada National Education Policy asi satnaba hokre adu akhoi state asiraji ngasi faubada National Education Policy asi mapung phana satnabagi thorang asi paikhatpa ude asugumlaba India Pumbada lokhalakliba National Education Policy asigi phajakraba mawong matau sing asi akoina kharado oirabasu tungi horiba ichai naw mayam sing asida akoina implement toba amadi masibu satnaba yananabagi damakta ngasi faubada government da taksindra lai adana handaki sahi asisu akoina hairiba National Education Policy asi mapung phana akogi state asida sanna halaga India pumbada hongaiba education gi mayon asida akogi state asigi mahirosing asisu chatsabang anonagi damakta Manipur gi IT person gi angang leiriba private school akoina su honapam thoi haiba khalontuda handaki sahi asida akoi thim asi akoina sagat chabani